ꯂꯝꯕꯤꯗ ꯃꯥꯛꯁ ꯎꯞꯇꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯕꯖꯥꯠꯅꯤꯗ꯫ ꯀꯩꯗꯧꯔꯒꯦ ꯁꯥꯔ? ꯆꯦꯛ ꯇꯧꯔꯤꯁꯨ ꯅꯨꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯈꯥꯝꯃꯣꯗꯤ ꯈꯥꯝꯃꯨ ꯌꯥꯗ꯭ꯔꯣ? ꯁꯥꯔꯗꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣꯗ ꯍꯥꯏ, ꯈꯥꯝꯃꯣꯗꯤ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯗꯅ꯫ ꯀꯔꯤ ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦꯁꯦ, ꯊꯥꯖꯜꯂꯛꯇꯅꯕ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯥꯝꯃꯦ, ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ? ꯃꯁꯤ ꯌꯥꯝ ꯇꯥꯈꯠꯂꯤꯅꯦ, ꯀꯨꯆꯨ ꯃꯇꯥꯁꯤꯒ ꯃꯁꯝ ꯁꯛꯇꯥꯁꯤꯒ꯫ ꯀꯩꯒꯤꯅꯣ ꯀꯣꯔꯣꯅꯥ ꯁꯨꯛꯀꯠꯂ ꯀꯥꯟꯁꯤꯗ ꯅꯪꯅ ꯃꯥꯛꯁ ꯎꯞꯇ꯭ꯔꯤꯗꯤ? ꯃꯥꯛꯁꯄꯨꯗꯤ ꯌꯥꯎꯏꯗ ꯁꯥꯔ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯁꯨꯗꯣꯛꯑꯒ ꯎꯞꯀꯦ ꯇꯧꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯛꯁ ꯌꯥꯎꯔꯒ ꯎꯞꯇ꯭ꯔꯤꯁꯦ ꯍꯥ? ꯁꯥꯔ, ꯁꯤꯒꯤ ꯃꯥꯛꯁ ꯎꯞꯄꯗꯤ ꯑꯩ ꯀꯣꯔꯣꯅꯥ ꯅꯥꯅꯤ ꯀꯤꯖꯩ꯫ ꯀꯔꯤ? ꯃꯤꯅ ꯀꯣꯔꯣꯅꯥ ꯅꯥꯗꯅꯕ, ꯀꯣꯔꯣꯅꯥꯗꯩ ꯉꯥꯛꯊꯣꯛꯅꯕ ꯃꯥꯛꯁ ꯎꯞꯅꯔꯤꯅꯤ, ꯑꯗꯨꯒ ꯅꯪꯅ ꯀꯣꯔꯣꯅꯥ ꯅꯥꯔꯛꯀꯅꯤ ꯎꯞꯇ꯭ꯔꯤꯕ? ꯑꯄꯪ, ꯎꯞꯇ꯭ꯔꯗꯤ ꯅꯪ ꯐꯥꯏꯟ ꯊꯤꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ꯫ ꯁꯥꯔ, ꯁꯤꯒꯤ ꯃꯥꯛꯁꯁꯦ ꯍꯧꯖꯤꯛꯇ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯤ, ꯑꯍꯟꯕꯅꯤ꯫ ꯁꯤꯗꯤ ꯕꯖꯥꯔꯗ ꯑꯣꯄꯟꯗ ꯀꯣꯚꯔ ꯌꯥꯎꯗꯅ ꯌꯥꯜꯂꯒ ꯌꯣꯟꯕ ꯃꯥꯛꯁꯅꯤ ꯁꯥꯔ꯫ ꯃꯥꯛꯁ ꯂꯩꯕ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯗꯨꯁꯨꯅꯤ, ꯃꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯃꯤꯔꯥ ꯍꯥꯝꯗ꯭ꯔꯤꯔꯁꯨ ꯈꯪꯗꯦ, ꯌꯥꯜꯂꯤꯕ ꯃꯥꯛꯁ ꯃꯌꯥꯝꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯉꯝꯅꯤ ꯃꯥꯛꯁ ꯂꯩꯔꯤꯃꯦꯅ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯛꯄ ꯃꯤꯅ ꯄꯥꯏꯔꯒ ꯌꯦꯡꯉꯝꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯨꯝꯃꯤꯅꯦ ꯅꯪ ꯍꯥꯏꯁꯤꯁꯨ, ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ꯫ ꯑꯗꯣ ꯆꯨꯝꯕ ꯃꯥꯜꯂꯁꯨ ꯐꯥꯏꯟ ꯊꯤꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯐꯥꯏꯟ ꯊꯤꯕ ꯇꯥꯔꯦꯅ ꯍꯧꯖꯤꯛ꯫ ꯀꯩꯅꯣ ꯁꯥꯔ, ꯃꯤ ꯍꯦꯜꯃꯦꯠ ꯎꯞꯇ꯭ꯔꯁꯨ ꯍꯦꯜꯃꯦꯠ ꯌꯥꯎꯔꯗꯤ ꯐꯥꯗ꯭ꯔꯤꯗꯨꯗꯤ? ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯛꯁ ꯌꯥꯎꯔꯦ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯀꯌꯥꯗꯅꯣ ꯖꯥꯠ ꯖꯥꯠꯅꯤ ꯌꯦꯡꯉꯣ, ꯀꯟꯅꯒ ꯊꯧꯈꯤꯅꯦ꯫ ꯂꯩꯅꯥ ꯃꯇꯝꯅꯤꯅ ꯇꯥꯟꯅꯔꯒ ꯈꯥꯝꯃꯨꯒꯗꯕꯁꯨ ꯇꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯃ ꯂꯥꯛꯑꯦ, ꯃꯁꯤꯃꯗꯤ ꯁꯦꯠꯇꯅ ꯂꯧꯍꯧꯒꯦ ꯈꯪꯅꯤ꯫ ꯍꯣꯏ ꯈꯥꯝꯃꯨ ꯈꯥꯝꯃꯨ, ꯁꯤꯗ ꯈꯥꯝꯃꯨ, ꯁꯤꯗ꯫ I have you now.